Ahanbada Maru Bepau, Sangai Festival Pangthokadoriba Si Matang Chadri Haiduna, Aina Thinkraba Lalholub KCP MC Progressive na Kaukiba General Strike Nam House Agipur Sida Chauna Kaiba Pikre. Labdam Masigi Tourism Sector Chakot Hange Hairabadi Tourist Destination Sing Semgapamadi Yamdrabada Tourist Festival Ama Malem Githagta Pukhatnaba Hotnabada Mathautai Haina Tourism Director L. Bikram Nafungokre. Amadi Labdam Masigi Saknairaba Iba Lekidraba Chana Lukogi Mitam Ama Mahaki Pongnapam Chana Kuda Leba Nungsi Kol Parkta Maikum Hangokre. Kurumjari ISCOM News Miang Tabir Pumnamapu Ahan Maktada Suraj Khongban Tabam Nataram Okchari Hauzek Mapung Oiba Pau Manipurda Thok Liba Irang Asina Maram Oiraga Lanjen Narak Liba IDP Kaya Masa Masagi Yumda Hanjinba Ngamdana Lairingai Cherak Asida Lamdam Asida Tangdu Laitaba Hanjilakle Haina Malem Gimiam the Uchaiba Yanaba Sangai Festival Pangthok Naba Tharang Lakpani Hairaduna Aina Thinkraba Lalholub KCP MC Progressive na Kaukibangasi Nomagi Oiba General Strike Namaram Oiraga Mahaus Hagi Punsida Chauna Akaiba Pikre Banasina Maram Oiraga Khwairam Ban Kaithel Yauna Imphal Gi Tongan Tongan Bamafam Singda Leiba Kaithel Phamna Khide Mahiroi Singh School Amadi College Kana Khide Bank Amadi Dukan Singh Thonglona Khi Anayek Deva Karma Amadi Emergency Service Singh Mari Leinaba Singh Gi Onadi Ban Asina Konsin Khide Lanai Gari Khara Natana Passenger Puba Gari Singh Chen Khide Imphal East District Ke Manung Chana Leiriba Yangang Pokpi Kaithel Dasu Ban Asigi Mami Chauna Takhi Ayam Badukan Singh Hangna Khide Lambida Gari Chen Bagi Chang Name Khi Tourism Potential in Manipur Haiba Nomagi Oiba Media Workshop Mama Director of Tourism Government of Manipur Amadi All Manipur Working Journalist Union Amju Anina Kusam Naduna Sindunangasi Manipur Press Club Ki Loktak Hall the Pangthokre Thauramatuda Director of Tourism Ge Director Laurem Bam Bikram Directorate of Information and Public Relations Ge Director NG Uttamamadi Editors Guild Manipur Ge President Khogendra Khomdramna Mathang Sidna Thuba Mithung Akhanaba Mithung Amadi Thauramappu Oina Saruk Yakhi Tongan Tonganba Print Amadi Electronic Media Firm Singe Media Representative Sing Su Saruk Yakiba Workshop Adu Hogdokpagi Thoramda Athoiba Mithungi Warol Piraduna Directorate of Tourism Gi Director Laurembam Bikramna Haikibada Handaki Manipur Sangai Festival Asida Miyamna Mapan Lamdagi Rock Band Kauduna Irang Amaromda Festival Asi Onthokadore Hairibadu Department Asida Madu Leizade Festival Asida Local Entrepreneurs Sing Local Artists Singbu Miyamna Puthokpani Masida Mapal Lamgi Artist Group Ama perform Tahanaba Sinjabani Haiki. Tourism sector Chakot Hange Hairabadi Tourist Destination Sing Semgat Amadi Tourism Festival Sing Pangthok Tuna Yamdrabada Festival Ama Malem Git Hakta Pukhatnaba Hotnaba Haibasi Yamna Mathautai Haiki. Thoramadugi Ani Suba Session the Classic Group of Hotels Ki founder Dr. Thangzam Dhavalina Prospects of Tourism Industry Tourism Infrastructure in Manipur Haiba Hiramda Wangang Ki Mahagna Fongdok Kibada Manipur Asi Tourism Potential Yamna Leiba Mafam Amani Inkumza Lising Ani Kunithoy Amadi Lising Ani Kulhumdoigi Ahoba Sarukta Tourism Asi Aduki Matik Chaukat Pahuraki Adubu Inkumza Lising Ani Kulhumdoigi Megitang Ohumdagi Tholak Kiba Irang Asina Tourism Industry da Yamna Chauna Amangwa Pire Haiki Mahagna Makata Kibada Mafam Amagi Tourism Chaukatpada Lambi Thongi Fibam Yamna Pahanba Lam Koiba Singna Haina Gadaba Chaning Gadaba Chinjak Thamba Laining Gadaba Hotel Natraga Homestay Sembi Batangai Fadi Haiki Hai Ribasing Asi Pazana Semgat Piduna Luna Nana Thambasu Yamna Tangai Fade Hai Ribasing Asigi Mathakta Manipurgi Law and Order Pahanba Hai Basina Khwaidagi Maru Oiba Thabak Ni Fongdokhi Mahagna Makata Rakpada EGM Gi Secretary General Oiriba Yumnam Rupa Chandrana Media in Tourism Haiba Hiramda Wangangki Tourism sector only two aspects are there in tourism sector. One is Magi, tourist destination, tourist spot, plus
magi related areas to padugi infrastructures developed. This is one area. And second is the organization of tourism festivals. Tourism festivals in say every state of the country the one tourism festivals at global scale the program of Taragadi. Then India can earn trillions of income in foreign exchange. India will visit late India will global scale the celebrate over tourism festival late. See, the government of India also admits that. The government of India focus on the young risk infrastructures developed on the one hand, and you promote the tourism festivals, global scale the tourism festivals is developed tourist infrastructures in here. See, lawyer promote Lamdam asigi masak nairaba iba lekhidraba miyamna chana lukhoi hairaga khangnaba oinam lukhoi gi mitam ngase mahaki pokna pham chana khulda leiba nungsi kol park ta maikhum hangdokhre chana lukhoi art center na sindana pangthokhiba thoram aduda MP Maharaj Leisemba Sana Jauba angom ningthau poireiton UNLF ki hanagi chairman RK Meghen chana lukhoi art center gi chairman chana lambina chief guest of honor abadi president oina saru yakhi Tharamadu Saruk Yakiba, Mio Singna Lake Drabagi, Mitamda, Laisu Katuna Kumnaba Utki, Chief Guest Kiwarol Piraduna, Rajya Sabagi MP Maharaj, Leisemba Sana Jaubana Haikivada, Lake Hidraba Miyamna, Chana Lukhoi Hairaga Kangnaba, Oja Asina, Lamdamasigi, Sumang Kumay Amadi, Tongan film Kaya Iduna, Miyamda, Wakaloksin Kaya Piramba Kaktanatana, Oja Asina Lady Matamda, Lamdamasigi, Inat Lining, Yokat Naba, Hotnabadasu Yamna Chauba. Thaudang laram khiamadi lamdam asigi wangwada choina ta khraba mafam kayada koina chatuna maitai mayambu punsin naba honaram khiba mareibak maramdambu nungsijaba miyo amani mahangna puyagi maramda thizin lamba amadi awangba thakta pukhatnaba honaramba kayadu ngasigi mirolna khongul linaba honnaminasi haina phongdokhi ai koi ga su khangan matai mi gi su khangan matai ai koi ga tai khanga ga su ya roi hauji malem sida ai koi ga su ma ta na khangba mi gi su khangba ani se tu na sala kan da ai koi gi adu gi mirol do madu ai koi sema kan da lewa su nuai ga ne nata da na chakhwalini har ga isa ge pot loi hundu ma ga hauji adu mayam su khang gi rang ga ni yom da ima ka ya ko na da ma mi de ge dum horo de de ko adagi kainom tang se mo chakhum de gi kaino do haijrang amta puthoro haida haijrang khangdre bangam ado kana guma pa de harau jeri ai cha se paja english ngange adagi maiteron si khangdre haibasi ado masi yari gai ai di haija badun kana gumrai khoi si khara maning hanba kangbu ne khanbi bosu yai adobo yari mama kai ko na sumana social function to kai to bo matanda iman ho jisin na se Lagliba December ki tang tare Nomaizing Numitta ki hauduna Mapal Suba SIC Trophy Singa Playground da haudoklagani haina Singa Idol Club Yaripok Singa Thawal District na thokpa cherola mada khanghalakli cherola sina makha taraduna trophy asida saruk yaningba club organization singna Lagliba December ki tang ani phawbada Singa Idol Club Yaripok Singa da natraga contact number 6009369551 amadi 7005635512 da pau phawbirakpa yagani hairi Singa Playground asi miyamna thoidok hendokna Khangnaraba Sanabung amani Sanabung asida Azimuddin Memorial Invitation Football Tournament Kadamjit Trophy amadi Hanif Trophy hainaming thonba state level tournament kayasu pangthokhiba leikre loinana SIC Trophy asisu Sanabung asida pangthokpa yamna maru oiba tournament amani miyamna sakhangnaraba international footballer Arbas amasung Ayman bin Anigi pokna phumlamdam oiba tanatana club asidagi haukiba player ani asina asisu trophy asida saruk yagani masida natana club asidagi haukiba India ge tongan ba club singda hauzik su sanariba player kayasu SIC represent tawgadawri tournament asige winning prize na lupa lakh ama amadi runner up na prize lupa lising humpudrani loinana best goalkeeper da pigadaba
Pigadaba Let Azimuddin Award Lupa Lising Manga, Best Discipline Team da Pigadaba Let Maniruddin Award Lupa Lising Tara, Top Scorer da Pigadaba Let Nawaz Sharif Award Lupa Lising Manga Amadi, Best Player da Pigadaba Let Jamaluddin Award Lupa Lising Manga Gimana Ising Suyauri. Tournament Sige form submission gi mamal Lupa Jahum Amadi admission fee na Lupa Lising Tarit Oigani Amadi form submission gi last date na December gitang anini fixture draw na December gitang mari manager meeting na December gitang manga ni hairi Loisilakpada maru oba pau amuk hana Sangai Festival Pangthokadoriba se Matang Chadri Hairaduna Aina Thinkraba Lalholuk KCPMC Progressive na Kaukiba General Strike Nam Hausagi Punsida Chauna Akaiba Pikre. Lamdamasigi Tourism Sector Chakhut Hange Hairabadi Tourist Destination Sing Semgat Pamadi Yamdrabada Tourist Festival Ama Malemgi Thagta Pukhatnaba Hotnaba Mathautai Haina Tourism Director L. Bikram na Fungokre. Amadi Lamdamasigi Sagnai Raba Aiba Lekidraba Chana Lukoigi Mitam Ama Mahaki Pongna from Chana Kulda Leba Nungsikol Park the Maikum Hangdokre. Hauziki onedi ISCOM News na pizza ba Manipuri pau matang selo shinjari meng tabiri ba singbo amuka hana khurumjari